Siroi Festival 2025 da saruk yaba lakpa miyoi sing Maitei sing da ki akhang thogan gadabani haina pauza khub guitena phongdorakliba sigi matang da chab chaba logyoi bathabak sing lokhat gadabani haina RPI thawalegi women wing ima Jamagani pana ngasi Imphal West District Police ke SP da wakachero lama pisin kre wakachero adu ngasi nungthil ima Jamagani pan gi member singna Imphal West District Police ke SP ki office ta laktuna pisin khibani wakachero pisin baduga mari leinana ima Jamagani pan gi member KSS Anita na hai tha sigi kun dagi haugadoriba Siroi Festival da saruk yaba lakpa maitei singna karigumba festival asi da saruk yaba laklabadi kudong tiban nangani haina pauza khub guitena phongdo kiba wafam ama hauzik social media da viral oirakliba si laibak thibani mioi bagi punsida ki akhang nanghana ba wafam kaya phongdorakliba mioi asigi mathakta matik chaba logyoi ba thabak lokhat pinaba SP da wakat pani status gi oina yamna maroi ba festival asida paumi yauna miyam da ki akhang piriba mioi asi athubada phaduna matik chaba action lokhat biu haina so mahangna makata na phongdoki Hauze hujik tathagadori bai chinaugi oiba ekoigi Siroi Festival asdeisida ekoigi chinau singsina chachaba matamda mana blast tawgani haribase maha sikanano aduga karige damakta mana blast tawdori bano aikoina ekoigi iramda chachaba matamda karige damakta mahagna asugumba thitana se tawiri bano sida natana mahagna tongan ba mayam amasu mahagna ekoigi Manipur gi ekoigi suppression of administration sugumba matamsida su mahagna leader ama oiraga Mahana tongan ba mayam haikiba mayam amuso kay proof lay sina maram oiraga aikoigi hauze hujik chathagadori ba aikoigi Siroi Festival from 2020 to 24 asi chathagadori ba ase masadei sida aikoi sinau singna chappa matamda karigumba asogapan amadi karigumba mahagna haihibagi matung ina karigumba ama solakpa matamda aikoigi hairiba mioi ase masi phadaba yaroi plus mahaga se athuba matamda aikoigi leibiriba aikoigi force mari leinaba force mayamsina khoi force mayamsina mahaku bhajan pujin biduna ma thamgadabani habase masi masu thamjage haiduna aikoigi SP gi manakta aikoigi FIR se thajaba lakjabani